Kurumjari. THINGBAIJAM SANATOMBI MAMI TV News update obisi. Ngaihak awa pothabada achoba mateng ama oina holda chatlaga cinema yengbagi machat amuk nahona na hingalhalakpa asi pumnamaki laibak fabani haina mahut minister YKM Chana QMX cinema hall sangabaga mari lena fongdokre. Wafam asi ngasi Kakwa Pukri mapalda leiba QMX City Center da nongna saba QMX cinema hall sangabagi taramda minister YKM Chana fongdokibani. Manipur University of Culture gi Associate Professor Mokon Mani Mongsaba amadi Manipuri cinema gi saknareba mioi kaya yauna pangthokiba taram aduda Minister Kem Chan na hai matam amada cinema hall da chatuna film yambagi machat adu ngasidi amata laikidre cinema yambagi ticket phanglaroidra haiduna charang na bapokhiba amadi khana chaina ba thopa kaya ngasigi mirol na amata khanglaroi loinana Imphal manungda leiba cinema hall kaya ngasidi maming khaktamak oina leihore Hauziki chakolaba matamgi punsi mahing asida recreation haiba asisu tatna thanaba yadraba ama oirakli lamdam asigi mioi kaya athapa mafam singda chatuna ngaihak awa pothabagi tanja launari asigumba matang asida ngasi lamdam asidagi sitharuraba cinema yengbagi machat ama nahonana hingathanabagi pandamda matamga chunaba mongda safonglakpa QMX hall asina miyam ngaihak awa pothabada chauna mating pangba ngamlagani Loinana holda cinema yengbagi chapchaba mahaw adusu soidana fangbam ngamlagani haina Minister Kem Chana makatana fongdoke matam sangadagi cinema hall da cinema yengwe habit se boji laihidre manipuri cinema hall singsi koi matam ga sana na ba group ka hoda ba sidagi cinema hall chalaka da cinema yengwe habit si kui na kaure so it's a good beginning masidagi horaga da ekoi cinema yengwe habit si hanjalaga ani recreation si Kamtaka then can say, Queen of Lenum the Portama investor was saying, Namni and a color of Tobi say, Adoki Matik Tagache, thank you very much. Mangolo, we will hire a color tens very Modern College ke chachaba boundary amale toklaga atuba matamda college asigi infrastructure sing mapungfana assemble agani haina CAFNPD Minister L Susendro na fongdokre Wafa masingasi Porampata leiba Modern College ki nauna saba Modern Library Building sangabagi taramda CAFNPD Minister L Susendro na fongdokibani Modern College ki oza amadi mahire singna seruk yadana pangtokiba taram aduda CAFNPD Minister L Susendro na hai library haibasi mahire singi damaktadi yamna maru oiba amani Afaba makalgi tongan ba lyric sing school amasung college ki library sing da thambay basi tangai fadaba amani mahayro sing na leiba ngamdaba amadi leibada fangdaba lyric kaya ama library dadi phangi college asida asigumba modern library ama thambasi college asigi mahayro singi oinadi yamna laibak faba amani college ki sakot thorang paikhatpada lenga ki senteng khaktamak ngairaga leiba yaba nate college aduda leiriba AC adugi MLA singna hotnabiba ama changi modern college ki lamgi Matangda mamangda chay na bakara laikiba aduna chakwat tharangi thabak paikhat pangam namdabani adubu college asi kurai AC ge manungda laibanina mahakna angamba thakta honaragani nong kitang chubaga college ki campus ising thumliba asi koknaba pumping shed ama panaba tharang tawri makata ba chakwat tharangi thabak paikhatnanaba college asi ge chapchaba boundary khangdoklagani loinana mahaki maikai college asi ge mahiroi amadi oza singdamak RO plant amasu khilagani haina Minister L Susendro da makata na fongdoke अखोई इंफ्रास्ट्रक्चर से अखोई सेंट्रल फंडिंग होने स्वाइना तो भी बस ना मरम मरकांदा अखोई लाइव स्टेट ओजरगसु सुंबा इंफ्रास्ट्रक्चर सिंग मयाम लापो मतमदि हेन अखोइदा खुदोंग साबा पीबा अदुगोमबा पोरमनि अदुना हारिबा मॉडर्न कॉलेज की सुंबा लाइब्रेरी से सीधा नतना अतोप इंफ्रास्ट्रक्चर मैम सिंसु अखोई साइट की अखोइना ngамजबा अतोप फंडिंग दगी नत्रगना अखोई लोकल फंडिंग ओइसु खरा दो ओइसु अखोई हापगा अखोई सेम ननाबगे अदु मपान तमदु लैरे अदुना मॉडर्न कॉलेज की स्माइना तौरकोसिना मरम ओरकांदा हेना फबा छात्र हेना पुथोको ngamba अदु ममा ओइरनि नै थाजब लै Taramaduda Lengaki University and Higher Education ki Director Dr. Ragita Bali Waikom amadi Modern College ki Principal Dr. O Premilasu President Member Singh oina seruk yake Aikoi gi kunaida hingliba mioi sing asi karamba mioi no haibadu atopa sing da utpana Manipur gi tourism gi machat oigadabani haina socio cultural activist RK Sanayai mana fongdoratli Wafamasi Lamyanba Journal gi founder editor Nomikapam Sana Jawbana lekidaba chahi kuntare surapagi pangthopa ningsing tharamda seruk yaba lakpa socio cultural activist RK Sanayai mana fongdokibani Lamyanba NK Sana Jawba ningsing thopang lupna sinduna ngasi singjamai wangma torban ketri lekai da leiba leikidraba NK Sana Jawbagi mayumda pangthopa tharam adu yawba lakpada RK Sanayai mana hai
ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯀꯜꯆꯔ ꯑꯁꯤ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯀꯨꯞꯄ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄ ꯈꯨꯟꯅꯥꯏ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ ꯍꯥꯏꯕꯗꯨ ꯑꯇꯣꯞꯄꯁꯤꯡꯗ ꯈꯪꯍꯟꯕꯅ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝꯒꯤ ꯃꯆꯠ ꯑꯣꯏꯒꯗꯕꯅꯤ ꯑꯔꯪ ꯑꯔꯥꯛ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯂꯩꯇꯦꯡꯅꯤ ꯃꯁꯤꯁꯨ ꯇꯨꯔꯤꯖꯝ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯣꯟ ꯑꯇꯣꯞꯄꯁꯤꯡꯗ ꯈꯪꯍꯟꯕꯅ ꯃꯄꯨꯡ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯇꯨꯔꯤꯁꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯍꯥꯏꯕ ꯎꯠꯊꯣꯛꯄꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯦꯅ ꯈꯜꯂꯤ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯁꯦꯝꯕꯗ ꯌꯦꯁ ꯂꯩꯇꯦꯡꯅꯤ ꯂꯩꯇꯦꯡ ꯃꯊꯧ ꯇꯥꯏ ꯕꯠ ꯗ ꯑꯦꯁꯦꯟꯁ ꯑꯣꯐ ꯇꯨꯔꯤꯖꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯁꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛ ꯀꯜꯆꯔ ꯑꯀꯨꯞꯄꯇ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯌꯥꯝ ꯀꯨꯞꯈ꯭ꯔꯦꯗꯅ ꯑꯩꯅ ꯊꯦꯡꯅꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯁꯨꯃꯥꯏꯅ ꯀꯨꯞꯄ ꯑꯇꯩ ꯈꯨꯟꯅꯥꯏꯗ ꯂꯩꯇꯦꯅ ꯈꯜꯂꯤ ꯃꯁꯤ ꯎꯠꯊꯣꯛꯄꯗꯣ that should be our tourism. ꯂꯝꯌꯥꯟꯕ NK ꯁꯅꯥꯖꯥꯎꯕꯒꯤ ꯃꯔꯝꯗ ꯄꯜꯂꯗꯨꯅ RK ꯁꯅꯥꯌꯥꯏꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ NK ꯁꯅꯥꯌꯥꯏꯃ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯖꯔꯅꯦꯂꯤꯖꯝꯒꯤ ꯂꯝꯌꯥꯟꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯆꯠꯊꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯡ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ ꯃꯍꯥꯛ ꯂꯝꯌꯥꯟꯕ ꯆꯦꯐꯣꯡꯒꯤ ꯐꯥꯎꯟꯗꯔ ꯏꯗꯤꯇꯔꯅꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤ ꯑꯩꯈꯣꯏꯅꯗꯤ ꯇꯥꯃꯣ NK ꯍꯥꯏꯔ ꯈꯪꯅꯩ ꯅꯣꯡꯀꯥꯄꯝ ꯁꯅꯥꯖꯥꯎꯕ ꯇꯥꯃꯣꯁꯤ 1968ꯀꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯂꯤꯡꯈꯠꯈꯤꯕ ꯄꯥꯟ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯛꯀꯤ ꯆꯦꯐꯣꯡ ꯂꯝꯌꯥꯟꯕ ꯃꯟꯊꯂꯤ ꯖꯔꯅꯦꯜꯒꯤ ꯑꯍꯥꯟꯕ ꯐꯥꯎꯟꯗꯔ ꯑꯦꯗꯤꯇꯔꯅꯤ ꯃꯥꯒꯤ ꯄꯥꯝꯖꯈꯤꯕ ꯃꯥꯅ ꯀꯃꯤꯠ ꯇꯧꯈꯤꯕ ꯄꯨꯟꯁꯤꯗꯤ ꯌꯥꯎꯂꯣꯏ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯖꯔꯅꯦꯂꯤꯖꯝꯒꯤ ꯂꯝꯌꯥꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯨꯝꯅꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯖꯔꯅꯦꯂꯤꯖꯝ ꯈꯛꯇ ꯅꯠꯇꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯣꯟ ꯍꯥꯏꯅ ꯈꯪꯅꯔꯕ ꯃꯩꯇꯩꯂꯣꯟ ꯑꯁꯤꯗꯁꯨ ꯑꯅꯧꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯗꯣꯛꯈꯤ ngasi thoram aduda NK Sanajaubagi mongfamda thoram aduda saruk yakibasingna haikat lekat tamduna ikai khumnab utki thoram aduda social activist RK Virendra Takpigani A Virendra All Manipur Women's Social Reformation and Development Samaj ki President TH Ramani Apunba Manipur Kanba Imalu ki President L Nganbi Southeast Youth Organization ki President K Devananda Pebia Pandit Leka Youth Development Organization ki President Dr. IS Nomikapam Amadi Lamyan ba NK Sanajauba Ningsing Thopangdu ki Chairman W Nageshwar Nachingbasu Saruk Yaki Pradhan Mantri Gram Sadak Yojana gi Makada Churachandpur District ki Thanlon Sub Division ge Manu Chanba Galkap Kottagi Gamhui Fawb gi lambi asi suksem semdana lupa crore 9 lakh 18 lauthokre haina Manipur Pradesh Congress Committee MPCC ki President K Megachandra na phonglokiba wafam adugi matangda Manipur lengaki RDNPR na thijinba hokre Lengaki RDNPR Department ke Joint Secretary na tha asigi marida hiramasi matangda Rural Engineering Department amasung MSRRDA ki Chief Engineer da thijina bakhangan baga loinana mapung faba report ama December 3 fawbi mandukna bisalakna bakhangan kre RDNPR ki Joint Secretary na thamlaki bawafam adugi matangda MSRRDA ki Chief Engineer Pentaising Thaimei ki General Amada lambi asi semna bagidamak award lauthokiba contractor ki Mapamda tha asigi tareta notice ama issue tawkre mahak masamang na luchingba committee ama semduna hiram asida thijinba hore hariba committee asina mathang tha December 3 phawbagi manungda mapung phaba report adu bisinbagi ayaba pibiu hairi
Manipur Lengaki Department of Language Planning and Implementation na ngarang thokiba notification ki matung inna local language study ki training program ki mapam amasung matam lauthokre. Anal paite rongmai paumai tangkul thado kuki amasung maite lon tamna bagidamak tha ani ki training asigi class December ki tang amadagi hauragani. Class ki matamna nungthil pung ani makai dagi pung mari fawbani punna numit humfuni pangthokadaba lon tambagi program asi Johnston Higher Secondary School Infalda pangthokani. Training asida seruk yagada pamahiroi singna tha amada lupa listing therapy gani adubu ayaba pigadariba asi ahan balakpada khudong chaba pibani applicant singna mensilaba form adu masana sign tawduna segaro tadaiba Directorate of Language Planning and Implementation Manipur da tha asi kunmunga fawbagi manuda pisinba yagani hairi. Lengaki Irrigation and Flood Control Department IFCD Water Resources Department na Thobal Bridge tagi andro sampat fauraga ising thanaba haiduna kumjat listing ani tarama panda canal thonduna semkiba culvert sing mari lenaba sing na yingsin biu haina Poiropa Local Farmers Development Cooperative Society Limited na thadropa Cherol amana khangalakli. Cherol asina hai IFCD Water Resources Department na kumjat listing ani tarama panda canal thonduna semkiba culvert sing aduna Poiropa Local da ising pi dabagi low pari yangkai muk pausat pa ngamdabana low lot loktre aduga low pari khara amana low ubayadana leire low pari tara mukna mong maril tadana satre masi pumnamaki daita IFCD na puduna lopam sing asigi compensation pigadabani hai natural asina lengaki pukning sing silakli. Ministry of Information and Broadcasting Giminyang Makada, Central Bureau of Communication Field Office, Chandel Nasinduna, Integrated Communication and Outreach Program ama ngarang Chandel District Manung Chanba Lesokching Kulda Pangtokre. Taramaduda CBC Regional Office Lamphel Infalgi Head amasung DDK Infalgi Regional News Unit ki Assistant Director News su oiriba Aribam Ibom Chana hai Taram asi maru oiba hiram mangada pangtopani. Hai di bahiram sing asi punna bab taminraba matungda tungan ba sinfamda thabak toriba mioi singna magi angamba thakta thabak torabadi India asi chakotpa amasung mangjul thaba lebak ama oiba ngambani haina fongdoki. Taramadu da saruk yakiba Channel District Information Officer Joseph Longjamna District asi aspirational district ama oirabanina masida leriba miyamna tungan bahiram singda saruk yaduna chakotpa district ama oina bahotna minasi haina mahakna makata ki. Taramaduda Kha Manipur College ki History Department ki Head Professor Dr. N. Somerjit na Resource Person oina wangang ki loina na tungan ba cultural amasung martial arts ki tharam kayasu pangthok ki. Jiribamgi Jaironda nominini chupna Mar Youth Association Jiribam amasung HSA Headquarter ga kutsam na duna pangthokpa ahanba Mar Youth Association Conference ngarang loisinkre. Conference aduda Jiribam District ki tungan ba HSA gi branch taramari romna saruk yaki. Loisin bagi taram aduda Manipur Building and Other Construction Workers Welfare Board ki Chairman K. Sarat, Mar Inpui Jiribam Region ki President Sautang Mar Amadi, Mar National Union Block 6 ki President L. Ramphol Tikna Chief Guest of Honor Amadi, Functional President Oina saruk yaki. Taram aduda Chief Guest ki warol piraduna K. Sarat na Manipur asi tungan ba community kaya kundaba lamdam amani. Hauzik pali balingak asidagi mating lauduna punna chakot minana bahotna si haina su mahakna fongdoki. Epoki lamdam chapan bahona bada lengak asigi sarkar asigi magi di kari torpe yaba ekoi tanaraga propose toba ekoina asigumba development edu lakna bahona bada laba matunga ekoi site gi community asigi site gi kari ekoi mating panglaga yamna thuna losinbe yaba moga sangsinnaba egi haidiba conference sina kuwari lohunjaninge. Lakliba December thada West Bengal da pangthokadoriba Nifumatoi Suba Junior National Kho Championship 2022-23 da Manipur gi mahot sinduna yana bagidamak Manipur State Junior Kho Trial Cum Selection ama pangthoklagani haina Manipur Amateur Kho Association makana thadoropa cherol amana khangalakli. Cherol asina makata na hai tha asi tang tara humdoigi ayuk pung nipanda khangaboki basu ground na pangthokadoriba trial cum selection asida saruk yagada ba makana sak khangba unit singi sanaroi nupi macha amasung nupa macha singna numit asiga ayuk pung nipangi mamangda NISKK coach KH Imo amasung M Manglemda report tawna ba cherol asina khangalakli. Aribada mariba pau muhana
Matang asida hawjiki oinadi news update oisinjare makataba pawnamak numidang waram pung mangagi English Prime Time News mintabisi. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charva infrastructure galoinana secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leraba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su legani loinana course asi hek loibaga India amadi awarda chada chama job placement legani akupa marol gi damak 97740